ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ 8ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯃꯗ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯐꯤ ꯑꯃ ꯀꯨꯞꯇꯨꯅ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯉꯥꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯉꯥꯜꯁꯨ ꯋꯥꯈꯜ ꯈꯟꯕꯗ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯗ꯭ꯔꯕꯅꯤ꯫ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯉꯥꯜꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯗꯥꯝꯆꯥ, ꯗꯥꯝꯆꯥ! ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯀꯧꯏ꯫ ꯃꯉꯥꯜꯁꯨ ꯀꯧꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ? ꯊꯦꯡꯅ ꯀꯥꯟꯁꯤꯗꯕꯣ ꯑꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯃꯉꯥꯜ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯀꯅꯥ? ꯗꯥꯝꯆꯥ, ꯑꯩꯅꯦ꯫ ꯂꯥꯡꯂꯦꯟ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯉꯥꯜꯗꯤ ꯂꯥꯡꯂꯦꯟ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ? ꯗꯥꯝꯆꯥ, ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯗꯥꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯁꯣꯝꯗ ꯁꯈꯤ ꯃꯆꯥꯅꯨꯄꯤ ꯇꯨꯝꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯂꯩꯔꯝꯗꯕꯗꯨꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯣꯏ ꯕꯕꯥ, ꯇꯥꯕ꯭ꯔꯣ? ꯕꯤꯃꯣꯜꯁꯨ, ꯀꯩꯗꯧꯔꯦ ꯃꯃꯥ? ꯅꯆꯥꯅꯨꯄꯤꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯣ? ꯕꯤꯃꯣꯜ ꯐꯃꯨꯡꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯏ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯅꯆꯥꯅꯨꯄꯥꯗꯤ? ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯝꯒꯅꯤ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯕꯤꯃꯣꯜꯒ ꯁꯈꯤꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯥ? ꯅꯣꯡꯌꯥꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯥꯕꯨꯡ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯈꯤꯅ, ꯍꯩ, ꯅꯆꯜꯗꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯍꯥ? ꯀꯔꯤꯕ? ꯅꯨꯡꯗꯥꯡꯁꯤꯗ ꯃꯥꯗꯤ ꯀꯗꯥꯏꯗ? ꯕꯤꯃꯣꯜꯅ ꯑꯃꯨꯛ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯠꯇꯦꯕ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯏꯟꯗꯦꯕ꯫ ꯅꯣꯡꯌꯥꯏ ꯍꯥꯏꯐꯦꯠ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯩ ꯈꯪꯉꯦ꯫ ꯀꯔꯤꯕ? ꯃꯥ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ꯫ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯦ ꯄꯥꯕꯨꯡ꯫ ꯁꯈꯤꯁꯨ, ꯆꯨꯝꯃꯤ, ꯃꯣꯏ ꯕꯕꯥ, ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄꯗ ꯆꯠꯂꯣꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯈꯪꯉꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ, ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ꯫ ꯁꯈꯤꯅ, ꯏꯕꯨꯡꯉꯣ, ꯆꯠꯂꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯣꯡꯌꯥꯏ ꯃꯈꯣꯏ ꯑꯍꯨꯝ ꯃꯉꯥꯜ ꯍꯣꯏꯗ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ, ꯗꯥꯝꯆꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯃꯉꯥꯜ, ꯂꯥꯡꯂꯦꯟ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯑꯁꯦ ꯄꯨꯂꯞ ꯆꯠꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯗꯥꯝꯆꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ꯫ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯗꯣ ꯗꯥꯝꯆꯥꯁꯨ ꯄꯥꯝꯃꯤ꯫ ꯗꯥꯝꯆꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ꯫ ꯂꯥꯡꯂꯦꯟ, ꯀꯞꯀꯅꯨ꯫ ꯅꯪꯅ ꯀꯞꯄꯗꯣ ꯄꯛꯆꯗꯦ꯫ ꯅꯪꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯕꯗꯣ ꯗꯥꯝꯆꯥꯅ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯗꯥꯝꯆꯥ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯁꯤꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ? ꯂꯥꯡꯂꯦꯟ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ, ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯤꯅꯦ꯫ ꯑꯩꯅ ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯤꯗꯣꯏꯅꯣ? ꯉꯝꯃꯣꯏ, ꯑꯩ ꯗꯥꯝꯆꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯂꯥꯡꯂꯦꯟ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯥꯞ ꯂꯥꯎꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯗꯥꯝꯆꯥ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯣ꯫ ꯂꯥꯡꯂꯦꯟ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯉꯥꯜ ꯂꯥꯡꯂꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯔꯛꯏ꯫ ꯂꯥꯡꯂꯦꯟ, ꯗꯥꯝꯆꯥ ꯋꯥ ꯍꯥꯏꯒꯦ, ꯀꯣꯜꯂꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ꯫ ꯂꯥꯡꯂꯦꯟꯁꯨ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯏ꯫ ꯁꯨꯅꯤꯇꯥ,
ꯃꯄꯥꯜꯗ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯨꯅꯤꯇꯥ ꯃꯁꯥ ꯑꯗꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯕꯅꯤ, ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯝꯐꯨꯗ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯏꯕꯨꯡꯉꯣ꯫ ꯃꯉꯥꯜ ꯁꯨꯅꯤꯇꯥ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯃꯥꯗꯤ ꯀꯅꯥꯅꯣ? ꯂꯥꯡꯂꯦꯟꯅ ꯏꯃꯥ, ꯑꯩ ꯗꯥꯝꯆꯥꯒ ꯈꯪꯅꯕꯅꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯡꯂꯦꯟ, ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯂꯥꯛꯑꯣ, ꯑꯩ ꯌꯨꯝꯗ ꯊꯤꯟꯒꯦ꯫ ꯏꯕꯨꯡꯉꯣ꯫ ꯏꯃꯥ꯫ ꯂꯥꯡꯂꯦꯟ, ꯂꯥꯛꯑꯣ, ꯆꯠꯂꯁꯤ꯫ ꯃꯉꯥꯜ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯥꯡꯂꯦꯟꯒ ꯃꯉꯥꯜꯒ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏ, ꯏꯆꯜ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯇꯥꯃꯣ, ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯩ ꯅꯨꯄꯥꯗꯣ ꯁꯨꯛꯄꯥꯝ ꯄꯥꯝꯗꯤꯌꯦ꯫ ꯕꯤꯃꯣꯜꯅ ꯑꯃꯨꯛ ꯀꯔꯤ? ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯗꯕ, ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ, ꯂꯝ ꯍꯦꯟꯕ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯌꯦ꯫ ꯑꯩ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯕꯤꯃꯣꯜ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯟꯅꯤꯡꯕ꯭ꯔꯥ? ꯍꯩ ꯃꯃꯥ, ꯀꯩꯗꯧꯔꯤ? ꯃꯁꯤ ꯀꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯨ꯫ ꯁꯈꯤꯅ ꯆꯪꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯗꯥꯝꯆꯥ, ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯏꯃꯥ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯈꯤꯅ ꯑꯃꯨꯛ ꯍꯩ, ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ? ꯅꯪ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ? ꯗꯥꯝꯆꯥ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯃꯉꯥꯜꯒ ꯁꯨꯅꯤꯇꯥꯒꯁꯨ ꯀꯔꯤꯝꯇ ꯍꯥꯏꯖꯕ ꯉꯝꯖꯗꯦ, ꯌꯦꯡꯕ ꯅꯠꯇꯅ꯫ ꯁꯈꯤꯅ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏꯒ ꯕꯤꯃꯣꯜꯒꯗꯤ ꯂꯩꯍꯧꯔꯤ꯫ ꯕꯤꯃꯣꯜ, ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯃꯤꯅꯥꯏ ꯅꯣꯏꯅꯁꯨ ꯏꯆꯥꯅꯨꯄꯤꯕꯨ ꯂꯧꯅꯕ ꯍꯣꯠꯅꯕ꯫ ꯁꯨꯅꯤꯇꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨꯗ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯗꯨꯕꯣ? ꯃꯉꯥꯜꯅ ꯏꯃꯥ꯫ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯄꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ? ꯃꯔꯝ ꯆꯠꯇꯨꯅꯅꯤꯅꯦ ꯉꯟꯇꯥꯅ ꯁꯤꯈ꯭ꯔꯤꯗꯣ꯫ ꯃꯉꯥꯜꯁꯨ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯦ, ꯅꯣꯏ ꯆꯠꯂꯣ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯁꯨꯅꯤꯇꯥꯁꯨ ꯏꯕꯨꯡꯉꯣ, ꯅꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯕꯤꯃꯣꯜꯅ ꯍꯧꯖꯤꯛꯇꯤ ꯅꯊꯃꯣꯏꯗꯣ ꯀꯔꯤ ꯐꯥꯎꯏ? ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯣꯏꯅꯁꯨ ꯊꯥ ꯂꯥꯝꯅꯕ ꯍꯣꯠꯅꯔꯤꯅꯦ꯫ ꯅꯄꯥ ꯑꯁꯤꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯔꯝꯕ꯭ꯔꯣ? ꯁꯨꯅꯤꯇꯥ, ꯏꯕꯨꯡꯉꯣ, ꯅꯣꯏ ꯂꯦꯡꯈ꯭ꯔꯣ ꯌꯥꯔꯦ, ꯋꯥꯍꯩ ꯑꯗꯣ ꯌꯥꯝꯅ ꯀꯟꯃꯜꯂꯤ꯫ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯦꯞꯀꯦ ꯈꯟꯒꯅꯨ, ꯅꯪ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯣꯡꯌꯥꯏꯒ ꯕꯤꯃꯣꯜꯒ ꯍꯥꯏꯔꯝꯕ ꯌꯥꯕ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯨꯅꯤꯇꯥ ꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯋꯥꯟꯗꯔꯛꯏ꯫ ꯃꯉꯥꯜꯅ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ? ꯏꯃꯥ꯫ ꯁꯨꯅꯤꯇꯥ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯕꯨꯡꯉꯣ꯫ ꯏꯃꯥ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡ꯫ ꯁꯨꯅꯤꯇꯥ ꯋꯥ ꯉꯥꯡꯕ ꯆꯞ ꯂꯦꯞꯈꯤ꯫ ꯏꯃꯥ꯫ ꯃꯉꯥꯜ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯍꯧꯒꯠꯂꯣꯁꯦ, ꯏꯃꯥ꯫ ꯃꯉꯥꯜ ꯃꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯅꯣꯝꯃꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯨꯔꯦꯜ ꯏꯆꯦꯜꯒꯨꯝꯅ ꯆꯦꯟꯊꯔꯛꯏ꯫ ꯏꯃꯥ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯁꯦ, ꯍꯧꯒꯠꯂꯣ, ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯀꯧꯕ ꯌꯥꯕ ꯀꯧꯔꯕꯁꯨ ꯃꯃꯥ ꯁꯨꯅꯤꯇꯥ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯋꯥꯕ ꯋꯥꯈꯜꯅ ꯃꯁꯥ ꯑꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯉꯥꯜ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯗ ꯉꯥꯊꯔꯒ ꯐꯝꯂꯒ ꯂꯩ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯅꯆꯥ ꯑꯩꯅ ꯈꯜꯂꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯥꯏꯈ꯭ꯔꯦ꯫
ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯁꯟꯒ ꯄ꯭ꯔꯤꯌꯥꯒꯁꯨ ꯂꯩ꯫ ꯇꯁꯦꯡꯅ ꯔꯣꯁꯟꯒ ꯄ꯭ꯔꯤꯌꯥꯒꯁꯨ ꯑꯣꯏꯔꯛꯏꯕ ꯃꯉꯥꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯏ꯫ ꯔꯣꯁꯟꯅ ꯃꯉꯥꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯔꯣꯁꯟ, ꯅꯣꯏ ꯂꯥꯛꯏꯔꯥ? ꯁꯤꯗ ꯐꯝꯃꯣ꯫ ꯄ꯭ꯔꯤꯌꯥ, ꯀꯥꯈꯠꯂꯛꯑꯣ꯫ ꯔꯣꯁꯟꯒ ꯄ꯭ꯔꯤꯌꯥꯒ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯃꯤ꯫ ꯄ꯭ꯔꯤꯌꯥ: ꯃꯉꯥꯜ, ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯃꯉꯥꯜꯅ: ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯔꯣꯁꯟꯅ ꯑꯃꯨꯛ: ꯃꯉꯥꯜ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯂꯩꯍꯧꯔꯤꯕ ꯅꯪꯒꯤꯁꯨ ꯈꯔ ꯈꯜꯂꯨ꯫ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯅꯪ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ꯫ ꯔꯣꯁꯟ, ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ? ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯉꯥꯜ, ꯅꯪ ꯑꯗꯨꯝꯅ ꯈꯟꯒꯅꯨ꯫ ꯅꯪ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯒꯅꯨ꯫ ꯅꯪ ꯀꯟꯅ ꯍꯣꯠꯅꯋꯣ꯫ ꯅꯪꯅꯦ ꯁꯣꯏꯗꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩꯌꯦ꯫ ꯄ꯭ꯔꯤꯌꯥ, ꯑꯩꯅ ꯈꯟꯖꯔꯝꯕ ꯁꯥꯒꯠꯂꯝꯕ ꯃꯪꯂꯥꯟ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯣ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏ꯫ ꯔꯣꯁꯟꯅ: ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯃꯥꯡꯈ꯭ꯔꯤꯕ ꯅꯪꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛꯇꯣ ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕ ꯐꯪꯗꯕ ꯂꯩꯇꯕꯅꯤ꯫ ꯃꯉꯥꯜ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯔꯣꯁꯟ, ꯄ꯭ꯔꯤꯌꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯃꯟ ꯑꯃꯗꯤ ꯑꯩꯅ ꯇꯣꯟꯁꯤꯜꯂꯤ꯫ ꯃꯉꯥꯜ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯁꯤꯗꯤ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯃꯉꯥꯜ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯀꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯅꯪ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛꯇ ꯂꯦꯞꯄꯣ꯫ ꯔꯣꯁꯟ, ꯑꯩꯒꯤ ꯊꯥꯖꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯃꯗꯨ ꯇꯧꯔꯨꯔꯒ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯍꯤꯡꯅꯕ ꯂꯥꯟꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯉꯥꯜ ꯆꯠꯈꯤ꯫ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯝꯗꯦ꯫ ꯃꯉꯥꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯑꯣꯟꯕ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯂꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯀꯞꯂꯒ ꯂꯩ꯫ ꯃꯉꯥꯜꯒꯤ ꯃꯃꯥ ꯁꯨꯅꯤꯇꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯥꯡꯂꯦꯟꯗꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯈꯤ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯇꯥꯕ꯭ꯔꯥ? ꯍꯧꯒꯠꯂꯨ꯫ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩ꯫ ꯁꯈꯤꯅ ꯑꯃꯨꯛꯀꯁꯨ: ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩ ꯁꯥꯎꯔꯛꯎꯔꯥ? ꯂꯥꯡꯂꯦꯟ ꯀꯞꯄꯒ ꯑꯗꯨꯝ ꯂꯩ꯫ ꯋꯥꯁꯨ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯌꯥꯝ ꯀꯞꯅꯤꯡꯕ꯭ꯔꯥ ꯅꯪ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗ ꯃꯥꯟꯒꯦ? ꯁꯈꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ꯫ ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯈꯨꯝꯂꯛꯏ꯫ ꯆꯥꯅꯤꯡꯗꯦ꯫ ꯅꯣꯏ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯀꯅꯨ꯫ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ꯫ ꯅꯪ ꯌꯥꯝꯅ ꯇꯥꯅꯤꯡꯗꯕ꯭ꯔꯥ? ꯊꯥꯖꯤꯜꯂꯛꯎꯔꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯆꯥꯛꯁꯦ ꯌꯥꯝ ꯊꯨꯅ ꯆꯥꯅꯕ ꯇꯧꯁꯤ꯫ ꯆꯥꯔꯨꯏꯌꯦ꯫ ꯅꯣꯏꯅ ꯍꯥꯏꯕ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ꯫ ꯃꯁꯤ ꯍꯧꯒꯠꯂꯣꯗꯤ ꯀꯣꯛ ꯍꯧꯒꯠꯂꯨꯗꯅ꯫ ꯁꯈꯤ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯗꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯌꯥꯝ ꯊꯨꯅꯅꯦ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧ꯫ ꯂꯥꯛꯑꯣ꯫ ꯆꯥꯅꯤꯡꯗꯦꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯤꯅꯣ? ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯅꯣꯏꯗꯤ, ꯄꯩꯁꯥꯗ ꯂꯥꯏꯆꯨꯔꯒ ꯂꯩꯕ ꯅꯣꯏꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ꯫ ꯑꯩꯉꯣꯟꯗ ꯋꯥꯒ ꯀꯔꯤꯝꯇ ꯉꯥꯡꯂꯛꯀꯅꯨ꯫ ꯃꯁꯤ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ꯫ ꯍꯦ, ꯌꯥꯝ ꯊꯨꯅ ꯂꯥꯛ꯫ ꯁꯈꯤ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ, ꯑꯗꯨꯒ ꯀꯤꯆꯟꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯦꯟꯊꯔꯛꯄ ꯂꯦꯞꯇꯦ꯫ ꯃꯦꯃꯤ, ꯅꯣꯡꯌꯥꯏꯒꯤ ꯅꯨꯄꯤꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯏ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯂꯥꯡꯂꯦꯟꯒꯤ ꯑꯋꯥꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯏ꯫ ꯁꯈꯤ: ꯂꯝꯒ ꯍꯦꯜꯂꯗꯅ꯫ ꯍꯦ, ꯁꯤꯗ ꯐꯝꯃꯨ꯫ ꯆꯥꯛꯁꯦ ꯌꯥꯝ ꯊꯨꯅ ꯆꯥꯎ꯫ ꯆꯥꯔꯣꯏ꯫ ꯅꯣꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯥꯒꯗ꯭ꯔꯣ? ꯃꯆꯤꯟꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯅꯈꯣꯏꯅ ꯊꯤꯕꯤꯌꯣꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯌꯥꯏꯅ:
ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ꯭ꯔꯣ ꯍꯥ ꯐꯨꯖꯤꯜꯂꯧꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯅꯪꯅꯁꯨ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯅꯪ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯠꯇꯕ ꯇꯧꯒꯅꯣ ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯆꯥꯎ ꯐꯨꯋꯣ ꯐꯨꯕꯗ ꯅꯠꯇꯦ ꯍꯥꯠꯂꯣ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯍꯤꯡꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯅꯣꯡꯌꯥꯏ ꯁꯥꯎꯔꯛꯄꯗꯒꯤ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯕꯤꯃꯣꯜꯅ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯉꯥꯡꯁꯦ ꯋꯥ ꯉꯥꯡꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗ꯭ꯔꯦ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯕꯤꯃꯣꯜꯅ ꯑꯃꯨꯛ ꯍꯩ ꯕꯤꯃꯥ ꯕꯕꯥꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯎ ꯅꯈꯣꯏꯕꯨ ꯃꯤꯔꯣ ꯅꯈꯣꯏꯗꯤ ꯅꯣꯛꯅ ꯅꯣꯛꯅ ꯑꯩꯒꯤ ꯏꯇꯧꯁꯦ ꯌꯦꯡꯉꯒ ꯂꯩꯒꯗꯕꯅꯤ ꯅꯣꯡꯌꯥꯏ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯥꯖꯤꯜꯂꯛꯑꯒꯦ ꯅꯪꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯅꯨ ꯅꯪꯕꯨꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅ ꯁꯤꯠꯂꯤꯕꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯆꯥ ꯑꯩꯉꯣꯟꯗꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯦꯟꯅ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯔꯛꯄꯒꯤ ꯃꯆꯥꯛ ꯑꯣꯏ ꯕꯤꯃꯣꯜ ꯍꯩ ꯃꯃꯥ ꯃꯄꯥꯅꯅꯦ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯇꯧꯗꯕꯅꯤ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯅꯣ ꯆꯥꯛꯇꯣ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯣꯏ ꯅꯣꯏꯒꯤ ꯆꯥꯛꯁꯦ ꯑꯩ ꯆꯥꯔꯣꯏ ꯊꯨꯅ ꯁꯤꯈꯤꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯦꯃꯤꯁꯨ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯇꯣꯛꯑꯁꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯣ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯊꯅ ꯎꯔꯦ ꯆꯥꯔꯣꯏꯌꯦ ꯑꯩ ꯁꯨꯡꯆꯥ ꯆꯥꯔꯣꯏ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯍꯥꯠꯂꯣ ꯑꯩꯕꯨ ꯍꯥꯠꯂꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯅꯆꯜ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯍꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯛ ꯆꯥꯗ꯭ꯔꯀꯥꯟꯗꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯈꯣꯏꯁꯦ ꯇꯁꯦꯡꯅ ꯉꯛꯏ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯈꯣꯏ ꯑꯁꯦ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯣꯏꯕꯤꯔꯝꯒꯅꯨ ꯂꯥꯡꯂꯦꯟ ꯀꯞꯄꯒ ꯆꯦꯟꯁꯤꯟꯈꯤ